ꯍꯧꯖꯤꯛ ꯑꯦꯃꯥꯖꯣꯟ ꯑꯦꯀꯥꯎꯟ ꯀꯃꯥꯏꯅ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯀꯃꯥꯏꯅ ꯍꯥꯡꯅꯤꯗꯣ ꯍꯥꯏꯊꯔꯛꯑꯒꯦ ꯍꯧꯖꯤꯛ ꯏꯅꯥꯎ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯦ ꯁꯦꯝꯕꯤꯔꯛꯑꯣꯅ ꯑꯗꯣ ꯌꯥꯝ ꯂꯥꯏꯕꯅꯤꯗ ꯍꯣꯏ ꯈꯪꯗ꯭ꯔꯕꯨꯗꯤ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯁꯤ ꯆꯪꯉꯅꯤ ꯑꯗꯨꯗ ꯁꯤ ꯀ꯭ꯔꯣꯝꯅꯤꯗꯅ ꯀ꯭ꯔꯣꯝ ꯑꯗꯤ ꯁꯤ ꯕ꯭ꯔꯥꯎꯁꯔꯅꯤꯗꯅ ꯑꯦꯞꯇꯒꯤ ꯆꯪꯒꯦꯁꯨ ꯌꯥꯔꯣꯏꯗ ꯑꯦꯞꯀ ꯇꯧꯔꯔꯣꯏꯁꯦ ꯑꯦꯃꯥꯖꯣꯟ ꯑꯦꯞꯀ ꯇꯧꯔꯒꯦꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯟꯅ ꯒꯨꯒꯜ ꯀ꯭ꯔꯣꯝꯗꯒꯤ ꯇꯧꯔꯁꯤ ꯁꯤꯗ ꯑꯦꯅ ꯇꯧꯗꯣꯏ ꯑꯦꯃꯥꯖꯣꯟ ꯑꯅ ꯊꯥꯕꯗ ꯑꯦꯃꯥꯖꯣꯟꯁꯦ .in ꯑꯅ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕꯩꯅꯦꯕ ꯑꯗꯨꯅ ꯁꯤ .inꯁꯤꯗ ꯆꯪꯕꯤꯔꯣꯀꯣ ꯁꯤ ꯑꯦꯃꯥꯖꯣꯟꯁꯦ ꯁꯥꯔꯆ ꯇꯧꯔ ꯆꯪꯉꯁꯨ ꯌꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯁꯤ ꯀꯣꯏꯊꯣꯛꯑꯦ ꯑꯗꯨꯏꯁꯨ ꯁꯤ ꯑꯦꯃꯥꯖꯣꯟ .inꯁꯤꯗ ꯑꯩꯈꯣꯏ ꯆꯪꯉꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯁꯤ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯂꯩꯕꯩꯅꯦꯕ ꯑꯩ ꯁꯤ ꯂꯣꯛ ꯑꯥꯎꯠ ꯇꯧꯈ꯭ꯔꯒꯦꯕ ꯁꯥꯏꯟ ꯑꯥꯎꯠ ꯀꯣ ꯑꯗꯣ ꯁꯥꯏꯟ ꯑꯥꯎꯠ ꯇꯧꯔꯀꯥꯟꯁꯤꯗ ꯁꯤꯗꯩꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯑꯦꯃꯥꯖꯣꯟꯗ ꯑꯩꯁꯦ ꯑꯃꯨꯛꯀ ꯁꯨꯝ ꯈꯪꯅꯕꯅꯤꯀꯣ ꯁꯤ ꯑꯦꯃꯥꯖꯣꯟꯗ ꯑꯃꯨꯛ ꯆꯪꯉꯁꯤ ꯔꯦꯀꯣꯔꯠ ꯇꯧꯔ ꯌꯥꯔꯣꯏ ꯑꯩꯁꯨ ꯁ꯭ꯀ꯭ꯔꯤꯟꯁꯤꯕꯨ ꯇꯧꯔꯤꯃ ꯇꯣ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯁꯥꯏꯟ ꯏꯟ ꯇꯧꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯁꯤ ꯇꯧꯒꯦꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗ꯭ꯔꯥ ꯁꯤꯗ ꯁꯥꯏꯟ ꯏꯟ ꯑꯅ ꯆꯪꯉꯒꯦꯕ ꯅꯉꯣꯟꯗꯗꯤ ꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟ ꯑꯅ ꯊꯣꯛꯂꯛꯏꯁꯦ ꯁꯤ ꯃꯈꯥꯗ ꯑꯍꯥꯟꯕ ꯑꯦꯀꯥꯎꯟ ꯂꯩꯇ꯭ꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯁꯤ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟꯁꯤꯗ ꯅꯝꯃꯀꯥꯟꯁꯤꯗ ꯑꯣꯜꯔꯦꯗꯤ ꯀꯁꯇꯃꯔ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯅꯁꯥꯒꯤ ꯍꯥꯟꯅꯗꯩ ꯑꯦꯃꯥꯖꯣꯟ ꯂꯩꯔꯕ꯭ꯔꯥ ꯂꯩꯔꯦ ꯍꯥꯏꯕꯩꯅꯦ ꯂꯩꯇꯕ ꯁꯥꯔꯁꯦꯕ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯑꯦꯀꯥꯎꯟꯗ ꯆꯪꯉꯕꯗꯣ ꯁꯤꯗ ꯃꯤꯡ ꯍꯥꯞꯆꯤꯟ ꯇꯥꯔꯦ ꯃꯤꯡ ꯑꯗꯤ ꯑꯩꯒꯤꯗꯤ ꯑꯦꯀꯥꯎꯟ ꯂꯩꯔꯕꯅꯤꯅ ꯑꯩ ꯁꯦꯝꯃꯔꯣꯏꯒꯦꯀꯣ ꯁꯤ ꯍꯥꯞꯆꯤꯟ ꯇꯥꯔꯦ ꯀꯩꯗꯧꯋꯦꯒꯦ ꯑꯃ ꯁꯦꯝꯒꯦꯁꯦ ꯗꯦꯕꯔꯥꯖ ꯁꯤꯡ ꯃꯌꯥꯡꯂꯝꯕꯝ ꯑꯅꯀꯣ ꯑꯗ ꯑꯗꯣ ꯁꯤ ꯑꯦꯃꯥꯖꯣꯟ ꯍꯥꯞꯄꯤꯁꯦ ꯀꯛꯊꯠꯂꯣ ꯁꯤꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯞꯄꯒꯦꯕ ꯁꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩ ꯍꯥꯟꯅ ꯑꯌꯥꯎꯕ ꯂꯩꯔꯦꯀꯣ ꯁꯤ ꯅꯝꯃꯦ ꯏꯃꯦꯜ ꯍꯥꯞꯀꯦꯁꯨ ꯌꯥꯔꯦ ꯏꯃꯦꯜ ꯍꯥꯞꯀꯦꯁꯦ ꯑꯩ ꯍꯥꯟꯅꯒꯤ ꯂꯩꯕ ꯂꯩ ꯁꯤ ꯗ꯭ꯌꯨꯁꯤ ꯅꯠꯇꯕꯤ ꯑꯩ LP ꯑꯅ ꯑꯃꯁꯨ ꯂꯩ ꯑꯗ ꯁꯤ ꯀꯩꯅꯣ ꯁꯦꯠ ꯄꯥꯁꯋꯥꯔꯗ ꯃꯁ ꯕꯤ ꯑꯦꯠꯂꯤꯁ 6 ꯀꯦꯔꯦꯛꯇꯔꯁ ꯍꯥꯏꯁꯦ ꯄꯥꯁꯋꯥꯔꯗ ꯍꯥꯏꯁꯦ ꯀꯦꯔꯦꯛꯇꯔ ꯀꯩꯅꯣ ꯑꯩ ꯍꯥꯟꯅ ꯁꯤ ꯇꯧꯕꯩ ꯂꯩꯕꯩꯅꯤꯅꯀꯣ ꯄꯥꯁꯋꯥꯔꯗꯁꯤꯗꯤ ꯑꯃ ꯍꯥꯞꯄꯁꯤꯔꯣ ꯍꯦꯛꯇ ꯁꯦ ꯑꯃ ꯍꯥꯞꯄꯔꯣꯏꯒꯦ ꯑꯗꯣ ꯄꯥꯁꯋꯥꯔꯗꯁꯤ ꯂꯣꯏꯔꯀꯥꯟꯗ ꯚꯦꯔꯤꯐꯥꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛ ꯇꯧꯅꯦꯕ ꯃꯣꯕꯥꯏꯜ ꯄꯣꯔꯛꯄ ꯂꯥꯛꯀꯅꯦꯕ ꯑꯩ ꯑꯃꯨꯛꯇꯪ ꯄꯣꯁ ꯇꯧꯒꯦꯀꯣ ꯄꯥꯁꯋꯥꯔꯗ ꯑꯃ ꯍꯥꯞꯀꯦ ꯑꯗꯨꯒ ꯇꯧꯒꯦ ꯑꯩ ꯄꯥꯁꯋꯥꯔꯗ ꯑꯃ ꯍꯥꯞꯈ꯭ꯔꯦꯀꯣ ꯍꯥꯞꯆꯟꯕꯗꯤ ꯌꯥꯏ ꯑꯗꯨꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯚꯦꯔꯤꯐꯥꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯅꯝꯒꯗꯧꯅꯦꯕ ꯑꯗꯨꯑꯣꯏꯗꯤ ꯑꯩꯉꯣꯟꯗ ꯗꯤꯌꯔ ꯋꯥꯁ ꯌꯣꯔ ꯄ꯭ꯔꯣꯚꯥꯏꯗ ꯏꯃꯦꯜ ꯍꯦꯁ ꯑꯣꯜꯔꯦꯗꯤ ꯕꯤꯟ ꯌꯨꯁꯇꯣ ꯑꯩ ꯏꯃꯦꯜ ꯁꯤꯖꯤꯟꯅꯈꯤꯕꯁꯦ ꯁꯤꯖꯤꯟꯅꯈ꯭ꯔꯦꯁꯦ ꯑꯗꯨꯗ ꯏꯃꯦꯜ ꯀꯛꯊꯠꯀꯦꯁꯦ ꯏꯃꯦꯜ ꯌꯥꯎꯗꯕꯤꯗ ꯇꯧꯒꯦꯁꯦ ꯑꯣꯞꯁꯟꯅꯦꯜ ꯑꯣꯏꯕꯅꯤꯅ ꯏꯃꯦꯜ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯑꯕ ꯚꯦꯔꯤꯐꯥꯏ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯇꯧꯔꯀꯥꯟꯗ ꯍꯦꯔꯥ ꯆꯌꯦꯠꯅꯈ꯭ꯔꯦ ꯁꯤꯁꯨ ꯁꯦ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯄꯣꯠ ꯂꯩꯕ ꯌꯥꯔꯅꯤ ꯗꯦꯕꯔꯥꯖꯅ ꯊꯥꯔꯛꯏꯁꯤꯅ ꯁꯦꯞ ꯄꯥꯁꯋꯥꯔꯗ ꯍꯥꯏꯔꯒ ꯁꯦꯞ ꯇꯧꯒꯦꯁꯦ ꯀꯟꯇꯦꯛ ꯇꯧꯊꯣꯛꯀꯦꯁꯦ ꯑꯩꯁꯤ ꯑꯦꯀꯥꯎꯟꯁꯦ ꯁꯦꯝꯅꯈ꯭ꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯇꯣ ꯁꯤ ꯑꯣꯏꯗꯤ ꯂꯣꯏꯔꯦꯕ ꯆꯞ ꯃꯥꯟꯅꯔꯦ ꯄꯣꯠ ꯆꯩ ꯂꯣꯏ ꯂꯩꯕ ꯌꯥꯔꯦꯕ ꯍꯧꯖꯤꯛ ꯈꯪꯉꯦꯅ ꯂꯥꯏꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏ ꯀꯩꯅꯣ ꯑꯩ ꯍꯥꯟꯅꯒꯤ ꯁꯤ ꯑꯦꯀꯥꯎꯟꯁꯦ ꯁꯦꯝꯃꯒ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯏꯂꯥꯏ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯌꯣꯔ ꯑꯦꯀꯥꯎꯟ ꯁꯥꯏꯟ ꯑꯥꯎꯠ ꯇꯧꯔꯦ ꯁꯦ ꯍꯧꯖꯤꯛ ꯑꯩ ꯁꯤꯗꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ 8800368316 ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯦꯗꯅ ꯑꯗ ꯄꯥꯁꯋꯥꯔꯗꯇꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯈꯤꯕ ꯄꯥꯁꯋꯥꯔꯗꯇꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯉꯦꯅ ꯄꯥꯁꯋꯥꯔꯗꯁꯦ ꯅꯨꯡꯉꯥꯏꯇꯦ ꯄꯣꯁ ꯑꯃꯨꯛ ꯇꯧꯒꯦꯁꯦ ꯂꯣꯒꯏꯟ ꯇꯧꯔꯦ ꯄꯥꯁꯋꯥꯔꯗ ꯏꯔꯕꯅꯦ ꯄꯥꯁꯋꯥꯔꯗ ꯂꯥꯜꯂꯦꯒ ꯍꯥꯏꯆꯜꯂꯦ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯂꯣꯏꯔꯦꯗꯅ ꯒꯦꯠ OTP ꯇꯧꯔꯁꯨ ꯌꯥꯏ ꯄꯥꯁꯋꯥꯔꯗ ꯅꯣꯏ ꯈꯪꯗ꯭ꯔꯒꯁꯨ OTP ꯑꯣꯏ ꯂꯥꯟꯒꯦꯁꯨ ꯌꯥꯏꯕ OTP ꯑꯩꯁꯤ ꯐꯣꯟꯗ ꯂꯥꯛꯑꯅꯤ ꯂꯥꯛꯑꯕ ꯂꯥꯛꯇ꯭ꯔꯤꯕ ꯈꯪꯗꯦ ꯂꯥꯛꯑꯦ ꯃꯇꯣꯟ ꯍꯥꯞꯆꯜ ꯂꯩꯔꯝꯃꯦ ꯑꯗꯨꯅꯦ ꯇꯧꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯑꯅ ꯇꯧꯔꯒꯅꯦ
349521 haiba 341 341 349521 haiba si oidi yaraniba to si account ledana sini se hujumai hang mani se lai loina si semtoke khotoke loi yai ko sidaida nang account na changaga nangi khoi account setting ga chang order subscribe aduda lego manage address kaisa address option gi yare ada default process setting adraga sida kai Amazon Pay photo ID aduda sidi lai bane se yam lai na khangdra mo hango se loisalage chini bap ta draga khangde ta ramgadra di khale taram jaga mo hango se amung sema lore